ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯈ꯭ꯔꯦ, ꯀꯣꯔꯤ ꯆꯦꯜꯂꯕ ꯃꯉꯥꯜ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯇꯤꯌꯥꯗ ꯊꯥꯈꯜꯒꯨꯝ ꯃꯆꯦꯠ ꯑꯃ ꯉꯥꯡꯂꯞ ꯇꯧꯅ ꯂꯩꯔꯤ꯫ ꯏꯊꯛ ꯃꯥꯁꯨ ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯍꯧꯔꯛꯏ꯫ ꯅꯨꯡꯒꯥꯏ ꯁꯩꯒꯥꯏ ꯇꯥꯕ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯅ ꯀꯩꯊꯦꯜ ꯀꯨꯝꯅꯔꯛꯏ, ꯀꯅꯥ ꯑꯃꯅ ꯊꯕꯛ ꯁꯤꯜꯂꯥꯡꯂꯨꯕꯒꯤ ꯍꯜꯂꯛꯏ꯫ ꯃꯈꯣꯡ ꯌꯥꯡꯕ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯆꯠꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯀꯧꯅꯩ꯫ "ꯏꯕꯦꯇꯣꯝꯕꯤ, ꯀꯗꯣꯝꯗꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ?" ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ꯫ "ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯔꯥꯡꯗꯒꯤꯅꯤ ꯌꯨꯝꯗ ꯀꯥꯔꯛꯇꯕ, ꯌꯦꯡꯂꯤꯕꯅꯤ ꯃꯗꯨꯕꯨ꯫ ꯉꯁꯤꯒ ꯌꯨꯝꯗ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯏꯄꯥꯝ ꯌꯧꯕ ꯁꯣꯏꯗ꯭ꯔꯦ ꯏꯆꯦ." ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯤꯛꯂꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯇꯝ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯅꯔꯕꯗꯤ ꯍꯥꯏꯅ ꯆꯠꯅꯈ꯭ꯔꯤ꯫ ꯆꯠꯂꯤ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯄꯤ, ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯕꯤ, ꯏꯜꯂꯤꯕ ꯄꯥꯔꯕ ꯐꯤ ꯑꯗꯨꯁꯨ ꯁꯦꯒꯥꯏ꯫ ꯃꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯛꯂꯤ꯫ ꯃꯀꯣꯛꯇ ꯆꯥꯎꯔꯞ ꯇꯧꯕ ꯊꯨꯃꯣꯛ ꯑꯗꯨꯃ ꯊꯥꯡꯒꯠ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯤ ꯊꯥꯁꯅꯥ꯫ ꯑꯍꯥꯡꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯛꯏ ꯊꯥꯖ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯀꯅꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯨꯒꯅꯤ? ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯅ ꯀꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯇꯤ ꯂꯦꯡꯗꯅ ꯁꯨꯃꯛ ꯂꯩꯈꯤꯅꯤ꯫ "ꯊꯥꯁꯅꯥ, ꯆꯨꯝꯅ ꯃꯥꯜꯂꯦꯗ. ꯅꯍꯥꯟ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯩ ꯈꯪꯂꯦꯕ." "ꯏꯁ, ꯉꯛꯆꯗ꯭ꯔꯥ ꯍꯩꯋꯥꯅꯤ ꯃꯥꯕꯨ? ꯃꯥꯅꯦ, ꯃꯥ ꯁꯣꯏꯔꯣꯏꯀꯣ." ꯄꯣꯠꯐꯝ ꯐꯝꯃꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ꯫ "ꯅꯨꯄꯤ ꯑꯣꯏꯔꯕꯨ ꯃꯁꯝ ꯐꯣꯏꯒꯗꯕꯅꯤ. ꯅꯠꯇꯦ, ꯅꯨꯄꯥ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕ ꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ. ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯅꯣ. ꯃꯤꯅꯨꯡꯁꯤꯗꯤ ꯃꯆꯦꯠ ꯑꯝꯇ ꯎꯠꯇꯕ. ꯅꯨꯄꯤꯅ ꯁꯨꯔꯒ ꯍꯤꯡꯒꯅꯤ, ꯂꯩꯒꯅꯤ, ꯉꯥꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯁ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦꯗ." ꯋꯥꯍꯩꯁꯤꯡꯁꯤ ꯅꯧꯍꯧꯅꯅ ꯇꯥꯔꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕꯤ ꯊꯥꯁꯅꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯇꯅ ꯐꯨꯡꯊꯨꯝ ꯊꯨꯝꯂꯕꯅꯤ꯫ ꯀꯩꯊꯦꯜꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯉꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯣꯠꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯛꯃꯜꯂꯤ꯫ ꯇꯥꯔꯛꯏ ꯃꯆꯦꯠ ꯊꯒꯣꯏꯒꯤ ꯋꯥꯐꯝꯗꯣ꯫ ꯃꯤꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯃꯆꯥ ꯆꯦꯟꯕꯤꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯣꯏꯔꯤꯕ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯏꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯝꯅ ꯍꯛꯃꯜꯂꯤ, ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯁꯦ ꯆꯞ ꯆꯥꯅ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯊꯥꯁꯅꯥ, ꯅꯪ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦꯀꯣ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯏꯆꯦꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ." ꯈꯪꯍꯧꯗꯦ ꯊꯥꯁꯅꯥ ꯈꯣꯡꯐꯝ ꯈꯖꯤꯛ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯊꯨꯗꯨꯅ ꯇꯨꯒꯦ ꯇꯧꯏ꯫ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯦ꯫ ꯃꯀꯣꯛꯇꯒꯤ ꯄꯣꯂꯥꯡꯗꯨ ꯆꯦꯞꯊꯗꯨꯅ ꯃꯗꯨꯗ ꯌꯥꯎꯕ ꯀꯔꯤ ꯀꯔꯤꯅꯣ ꯎꯐꯨꯜ ꯃꯔꯛꯇ ꯇꯥꯈ꯭ꯔꯦ꯫ ꯊꯨꯃꯣꯛ ꯑꯗꯨꯃꯗꯤ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯆꯣꯏꯊꯣꯛꯍꯜꯂꯤ꯫ ꯄꯥꯛꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯊꯨꯃꯣꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯇꯝꯁꯨ ꯃꯝꯈꯤ, ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯃꯍꯥꯛꯅꯤ꯫ ꯋꯥꯎꯔꯞꯅ ꯇꯥꯝꯂꯞꯅ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯤ꯫ "ꯑꯔ ꯑꯔ, ꯁꯤ ꯆꯠꯂꯨꯅꯦ! ꯅꯌꯨꯝ ꯂꯩꯇꯕ꯭ꯔꯥ ꯍꯩꯋꯥꯅꯤ? ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅꯤ ꯊꯤꯕꯗ ꯀꯌా ꯋꯥꯔꯦ ꯑꯩꯁꯦ꯫ ꯅꯨꯃꯤꯠꯁꯤ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕꯅꯤ. ꯍꯩ ꯍꯩꯋꯥꯅꯤ!" ꯑꯉꯥꯟꯕ ꯃꯉꯥꯜ ꯄꯨꯝꯅꯃꯛ ꯑꯃꯃꯝꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯝꯕꯨ ꯃꯝꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯅꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯝꯍꯥꯡ ꯃꯁꯥꯡ ꯑꯗꯨꯃꯗꯤ ꯃꯊꯟꯇ ꯂꯥꯟꯊꯣꯔꯛꯏ꯫ ꯂꯨꯝꯂꯕ ꯄꯣꯠꯂꯨꯝꯗꯨ ꯄꯨꯗꯨꯅ ꯊꯥꯁꯅꯥ ꯍꯜꯂꯤ꯫ ꯂꯩꯔꯛ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯊꯦꯡꯉꯤꯗ ꯊꯥꯁꯅꯥ" ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯣꯟꯗꯨꯅ꯫ "ꯈꯔ ꯊꯦꯡꯂꯛꯏꯅꯦ꯫ ꯄꯣꯠꯁꯤꯠꯄꯨ ꯀꯝꯗꯧꯒꯤ ꯉꯁꯤꯕꯣ?" ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯈꯨꯝꯂꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ ꯊꯥꯁꯅꯥ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯏ, ꯃꯃꯤꯡꯅ ꯂꯩꯍꯥꯎ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤ꯫ ꯋꯥꯅ ꯍꯤꯡꯂꯛꯄ ꯊꯥꯁꯅꯥ ꯃꯆꯥꯅꯨꯄꯤꯅ ꯆꯥꯎꯔꯛꯂꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯃꯈꯩꯗꯤ ꯈꯔ ꯃꯈꯩ ꯀꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯟꯊꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯗꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯤꯕ꯫ ꯄꯨꯟꯁꯤꯗ ꯊꯥꯡꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯀꯌꯥ, ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯃꯥꯅ ꯆꯥꯛꯂꯛꯄ ꯃꯤꯀꯨꯞꯇ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥ, ꯑꯗꯨꯕꯨ
ꯊꯃꯣꯏ ꯃꯥꯅ ꯌꯥꯔꯛꯇꯦ ꯃꯆꯥ ꯑꯗꯨꯒꯤꯗ ꯈꯜꯂꯛꯏ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕꯃꯛꯇꯤ ꯉꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯤꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯍꯤꯡꯅꯕ ꯍꯣꯠꯅꯩ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯃ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨ ꯃꯍꯥꯛ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯤ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕ ꯍꯤꯗꯥꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏ ꯃꯌꯥꯏ ꯀꯥꯔꯕ ꯅꯤꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯃ ꯐꯥꯎꯍꯟꯗꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯂꯕ ꯑꯉꯥꯎꯕ ꯇꯦꯂꯪꯒꯥ ꯑꯃꯅ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯄꯥꯏꯕꯒꯨꯝ ꯄꯥꯏꯗꯨꯅ ꯂꯩꯈꯤ ꯍꯦ ꯅꯨꯄꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯂꯅꯨ ꯅꯃꯥ ꯅꯆꯥ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯊꯥꯁꯅꯥ ꯀꯞꯄꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯍꯥꯛ ꯉꯝꯂꯛꯇꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩ ꯃꯁꯥꯗꯅ ꯃꯄꯨꯔꯣꯏꯕꯅ ꯆꯩꯅ ꯀꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯈꯔꯁꯨ ꯂꯩꯔꯤ ꯑꯣꯠꯄ ꯍꯥꯏꯕꯕꯨ ꯑꯣꯠꯄꯤꯔꯤ ꯅꯩꯕ ꯍꯥꯏꯕꯕꯨ ꯅꯩꯕꯤꯔꯤ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯛ ꯊꯤꯅ ꯑꯣꯠ ꯅꯩꯕꯤꯔꯤ ꯑꯃꯨꯛꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯤꯡꯊꯦꯝꯕꯅ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝ ꯑꯁꯤ ꯂꯩꯕꯤꯔꯅꯨ ꯅꯃꯥ ꯅꯆꯥꯗ ꯆꯠꯈ꯭ꯔꯣ ꯏꯅꯤꯡꯇꯝꯅ ꯑꯃꯨꯛꯇ ꯑꯩ ꯌꯨꯝꯁꯤ ꯂꯩꯍꯧꯒꯦ ꯏꯁꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯑꯩ ꯐꯪꯗ꯭ꯔꯤ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯊꯥꯁꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯁꯨꯛ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅ ꯑꯣꯠꯄꯤꯔꯤꯕꯅꯣ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯁꯨꯡꯉꯤ ꯃꯁꯥꯗꯣ ꯅꯤꯛꯄ ꯍꯥꯏꯕꯕꯨ ꯅꯤꯛꯂꯤ ꯈꯪꯍꯧꯗꯦ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯕ ꯆꯩꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯉꯝ ꯑꯔꯥꯏꯈꯪꯗ ꯊꯥꯁꯅꯥꯒꯤ ꯃꯁꯥꯗ ꯁꯦꯠ ꯁꯦꯠ ꯀꯟꯁꯤꯜꯂꯛꯏ ꯊꯥꯁꯅꯥ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯤꯟꯊꯔꯛꯄ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯛ ꯄꯝꯈꯠꯇꯨꯅ ꯃꯈꯣꯡ ꯊꯥꯡꯏ ꯀꯞꯂꯛꯏ ꯂꯩꯍꯥꯎ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯄꯥꯟꯈ꯭ꯔꯦ ꯆꯩ ꯑꯗꯨꯅ ꯊꯥꯔꯛꯄꯗ ꯃꯄꯥꯝꯕꯣ ꯃꯆꯥ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯄꯥꯟꯈ꯭ꯔꯦ ꯆꯦꯟꯊꯣꯛꯏ ꯃꯃꯥ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯁꯨꯃꯥꯡ ꯇꯝꯅ ꯁꯠ ꯀꯨꯝꯊꯩ ꯏꯃꯨꯡꯗꯅ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯅꯤꯡꯊꯦꯝꯕꯅ ꯁꯠ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯆꯤꯟꯗꯨꯗ ꯍꯥꯏꯔꯤ ꯍꯜꯂꯛꯂꯅꯨ ꯅꯃꯥ ꯅꯆꯥꯒꯤ ꯅꯁꯛꯇꯣ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯅꯤꯡꯇꯝꯅ ꯑꯩ ꯑꯃꯨꯛꯇꯤ ꯍꯤꯡꯍꯧꯒꯦ ꯑꯩ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯏꯆꯥ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯄꯥꯝꯃꯤ ꯍꯜꯂꯛꯂꯅꯨ ꯃꯥꯒꯨꯝꯅ ꯊꯃꯣꯏ ꯀꯟꯕ ꯖꯤꯕ ꯑꯃ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯉꯥꯎꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯔꯛꯇꯦ ꯍꯥꯏꯕꯁꯤ ꯆꯨꯝꯂꯤ ꯃꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕꯗ ꯅꯪꯗꯨꯅ ꯂꯥꯛꯂꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯥꯒꯤ ꯏꯉꯦꯂꯩ ꯑꯃꯅ ꯅꯥꯞꯄꯗ ꯆꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯊꯥꯁꯅꯥꯅ ꯃꯁꯥꯅ ꯑꯗꯨꯝꯅ ꯈꯥꯝꯕ ꯌꯥꯗꯅ ꯀꯞꯂꯛꯄꯗꯨꯗ ꯍꯥꯏꯔꯦ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎ ꯁꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯄ ꯇꯣꯛꯂꯨꯁꯤ ꯇꯣꯛꯄ ꯄꯦꯍꯧ ꯄꯦꯍꯧ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯎꯕ ꯅꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯂꯩꯔꯔꯣꯏꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯅ ꯏꯃꯥ ꯂꯦꯟꯕ ꯑꯣꯏꯈ꯭ꯔꯒꯦ ꯑꯁꯨꯛ ꯋꯥꯅ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯍꯤꯡꯒꯗꯕꯒꯤ ꯁꯛ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯁꯤ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ ꯃꯤ ꯅꯠꯇ꯭ꯔꯕ ꯁꯥ ꯑꯣꯜꯂꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯊꯥꯒꯗꯕꯒꯤ ꯁꯛ ꯆꯠꯂꯁꯤ ꯁꯤ ꯁꯥ ꯀꯩꯅ ꯂꯩꯇꯕ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯏꯁꯥ ꯀꯞꯅ ꯂꯥꯛ ꯆꯠꯂꯁꯤ ꯍꯨꯈꯤ ꯃꯈꯨꯠꯃꯛꯅ ꯂꯦꯡꯖꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯩꯔꯥꯡ ꯑꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯃꯥ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯖꯤꯛ ꯊꯕꯥꯅ ꯃꯁꯣꯡ ꯀꯥꯔꯛꯄ ꯊꯦꯡꯂ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝꯗ ꯆꯥꯟꯅꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯥꯡꯃꯤꯟꯅꯈꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯀꯥꯏꯗꯅꯕ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯁꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯤ ꯑꯔꯦꯝꯕ ꯇꯥꯔꯤ ꯃꯁꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥ ꯆꯠꯂꯤ ꯃꯁꯥꯕꯨ ꯄꯨꯗꯨꯅ ꯐꯠꯇꯕ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯍꯟꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯂꯨꯔꯒꯦ ꯅꯤꯡꯂꯤ ꯃꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜ 4-5 ꯆꯠꯂꯛꯂꯕ ꯃꯇꯝꯗꯅꯤ ꯁꯅꯥꯇꯣꯝꯕꯤ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯗꯣꯝꯗꯅꯣ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅꯣ ꯊꯥꯁꯅꯥ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯍꯥ ꯀꯩꯗꯧꯕ ꯌꯥꯎꯅꯒꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯣꯏꯔꯛꯂꯤꯕꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯀꯅꯥ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯆꯕ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯂꯥꯟꯖꯗꯕ
ꯐꯖꯕ ꯋꯥꯍꯩꯅ ꯃꯤꯕꯨ ꯈꯣꯟꯕ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯇꯁꯦꯡꯅ ꯉꯛꯏ꯫ ꯉꯛꯂꯕꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯐꯨꯕꯤꯔꯝꯂꯒꯅꯤ ꯑꯁꯤꯅꯤ꯫ ꯅꯆꯥꯁꯤꯁꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ꯫ ꯅꯃꯥ ꯅꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯅꯤ? ꯊꯥꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯅꯦ, ꯑꯩ ꯆꯠꯂꯕꯅꯤ꯫ ꯏꯃꯥ ꯏꯆꯥ ꯆꯠꯂꯕꯅꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ꯫ ꯍꯥ, ꯀꯔꯤꯒꯤ ꯆꯠꯂꯤꯕ? ꯊꯥꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯃꯥ ꯅꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯅꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯃꯥ ꯏꯆꯥ ꯆꯠꯂꯒꯦ꯫ ꯂꯥꯏꯕꯛꯅ ꯐꯔꯕꯗꯤ ꯏꯅꯦ ꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ ꯏꯅꯦ, ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯠ ꯊꯥꯡꯉꯤ꯫ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯊꯥꯁꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ, ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯃꯥ ꯅꯆꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ? ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯏꯅꯦꯅ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯊꯥꯁꯅꯥ꯫ ꯏꯅꯦ, ꯍꯥꯏꯔꯨꯗꯨꯅ ꯑꯃꯨꯛ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯋꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯗꯁꯨ ꯑꯩ ꯋꯥꯀꯠꯂꯔꯣꯏ꯫ ꯄꯨꯟꯁꯤ ꯃꯌꯤ ꯑꯁꯤꯗ, ꯇꯝꯂꯝꯂꯕ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯩ ꯍꯤꯡꯂꯒꯦ꯫ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯀꯌꯥꯁꯦ ꯀꯣꯛꯊꯣꯡꯅꯅ ꯑꯩ ꯄꯨꯗꯨꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯊꯥꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯏꯅꯦꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯏꯅꯦꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯏꯅꯦ, ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯏꯔꯒ ꯍꯥꯏꯕ ꯂꯣꯏꯗꯨꯅ ꯍꯦꯛꯇ ꯀꯞꯊꯣꯛꯏ꯫ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯀꯞꯂꯣꯏ, ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯁꯅꯥꯇꯣꯝꯕꯤꯅ ꯊꯦꯝꯖꯤꯟꯗꯨꯅ, ꯀꯞꯀꯅꯨ, ꯏꯅꯦ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯦꯝꯕꯅ ꯀꯩꯗꯧꯕ? ꯅꯤꯡꯊꯦꯝꯕꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯊꯥꯁꯅꯥ ꯀꯞꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯔꯤ ꯅꯤꯡꯊꯦꯝꯕꯅ? ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯅꯃꯥ ꯅꯆꯥꯕꯨ ꯇꯥꯟꯗꯣꯏꯕ? ꯍꯦ, ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗꯕ ꯖꯥꯠꯂꯥ? ꯐꯩ, ꯑꯩ ꯇꯧꯒꯦꯕ꯫ ꯃꯊꯣꯡ ꯍꯨꯛꯇꯕ, ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯊꯥꯁꯅꯥ, ꯂꯥꯎ, ꯅꯌꯨꯝꯗ ꯂꯥꯎ, ꯏꯅꯦ ꯃꯥꯒ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯒꯦ꯫ ꯃꯥꯅ ꯍꯦꯛꯇ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯏꯅꯦ ꯇꯧꯒꯦ꯫ ꯏꯅꯦ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯄꯦꯟꯗꯕꯅ ꯍꯦꯟꯗꯨꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯥꯁꯅꯥꯒꯤꯗꯃꯛ लेपꯂꯛꯏ꯫ ꯊꯥꯁꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥ ꯃꯍꯥꯛ ꯃꯐꯝ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯤꯟꯅꯤꯡꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯥꯡꯗꯣꯔꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯈꯣꯡꯅꯤ꯫ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯪꯕ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏ, ꯏꯅꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯃꯥ ꯏꯆꯥ ꯆꯠꯂꯒꯦ꯫ ꯃꯅꯤꯡ ꯇꯝꯅ ꯃꯥꯁꯨ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯏꯃꯥ ꯏꯆꯥ ꯆꯠꯂꯒꯦ ꯏꯅꯦ꯫ ꯀꯔꯤꯒꯤ ꯆꯠꯄꯅꯣ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯊꯥꯁꯅꯥ, ꯅꯪ ꯅꯨꯄꯤ ꯊꯣꯛꯎꯅꯦ꯫ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯏꯁꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯕ ꯇꯥꯏ ꯈꯟꯗꯨꯅ ꯁꯤꯕ ꯉꯝꯗꯕꯅꯤ ꯏꯅꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯐꯨꯕꯗ ꯑꯩ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯥ ꯄꯨꯝꯕ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯗꯤ ꯍꯤꯡꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯁꯅꯥꯇꯣꯝꯕꯤꯅ꯫ ꯍꯤꯡꯒꯗꯕꯅꯤ, ꯀꯔꯤꯒꯤ ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯣꯏ? ꯑꯗꯨꯕꯨ ꯊꯥꯁꯅꯥ, ꯅꯪ ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯄꯗꯤ ꯌꯥꯔꯣই꯫ ꯅꯤꯡꯊꯦꯝꯕꯕꯨ ꯑꯩꯅ ꯆꯩꯒꯅꯤ꯫ ꯑꯉꯥꯎꯕ ꯃꯥꯕꯨ ꯏꯅꯦꯅ ꯋꯥꯔꯛꯀꯅꯤ꯫ ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯂꯥꯎ, ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯏꯅꯦ ꯉꯥꯡꯅꯒꯦ꯫ ꯏꯅꯦ, ꯑꯩ ꯆꯠꯂꯔꯣꯏ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯏꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯣꯕ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯁꯅꯥ, ꯂꯥꯛꯑꯣ꯫ ꯏꯅꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯦ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯦꯛꯇ ꯊꯥꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ꯫ ꯆꯞ ꯆꯥꯅ ꯃꯥꯅ ꯅꯤꯡꯊꯦꯝꯕꯒ ꯋꯥ ꯉꯥꯡꯅꯈꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯍꯟꯈꯤ꯫ ꯃꯁꯤꯅ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯀꯗꯣꯝꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯇꯨꯅ ꯊꯥꯁꯅꯥꯒꯤ ꯋꯥꯈꯜꯗ ꯆꯨꯔꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯂꯦꯞꯄ ꯂꯩꯇ ꯃꯍꯥꯛ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯒ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩ꯫ ꯃꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯂꯩꯔꯤꯕ ꯈꯨꯜꯗꯨ ꯃꯈꯣꯏꯒꯤꯅꯤ꯫ ꯊꯣꯡꯒꯥꯜ 10ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯩꯕꯅꯤ꯫ ꯆꯠꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯂꯦꯞꯇꯦ꯫ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯈꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯀꯞꯈꯤꯕ ꯀꯌꯥ꯫ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯟꯈꯤꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯅ ꯑꯃꯠꯇ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯔꯦ꯫
ꯊꯥꯁꯅꯥꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯅꯤꯔꯛꯄ ꯈꯨꯗꯤꯡꯗ ꯍꯦꯛꯇ ꯄꯤꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯛꯇꯕ ꯃꯇꯝꯗꯗꯤ ꯇꯝꯊꯤꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯐꯨꯕꯤ꯫ ꯃꯁꯤꯅꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯒꯤ ꯁꯥꯖꯠ ꯑꯃ ꯍꯣꯡꯂꯛꯈꯤ, ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯅ ꯂꯨꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯑꯁꯤꯅꯤ꯫ ꯍꯟꯗꯛ ꯃꯔꯛ ꯅꯤꯡꯊꯦꯝꯕ ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯨꯝꯂꯥꯡ ꯀꯌꯥ ꯍꯤꯗꯥꯛꯇꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯛꯄ ꯃꯍꯥꯛꯇꯣ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯍꯤꯗꯥꯛ ꯊꯛꯈꯤꯗꯦ ꯆꯞ ꯂꯦꯞꯈꯤ, ꯍꯤꯗꯥꯛꯇꯒꯤ ꯇꯥꯝꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯂꯩꯍꯥꯎꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦꯀꯣ, ꯍꯤꯗꯥꯛ ꯑꯃꯇ ꯊꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯈꯪꯂꯕ꯭ꯔꯥ?" ꯃꯆꯥꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯊꯥꯁꯅꯥꯅ ꯍꯔꯥꯎꯏ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠꯇ ꯃꯍꯥꯛꯅ ꯀꯌꯥꯗ ꯄꯦꯟꯖꯕ! ꯍꯧꯈꯤꯕ ꯃꯇꯝꯗ ꯀꯌꯥ ꯑꯃ ꯐꯠꯂꯨꯗꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗꯗꯤ ꯑꯣꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏ꯫ ꯃꯁꯤꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯍꯦꯛ ꯏꯆꯥꯇꯣꯝꯕꯤ ꯏꯆꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯏꯉꯣ꯫ ꯄꯥꯕꯨꯡꯅꯒ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄꯁꯦ ꯍꯦꯛ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡ ꯋꯥꯈꯜ ꯇꯥꯔꯦ, ꯍꯥꯟꯅ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯍꯣꯡꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯏꯆꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ꯫ ꯑꯋꯥꯕꯗꯨꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯥꯛꯂꯕ ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯉꯁꯤꯗꯤ ꯃꯣꯃꯣ ꯅꯣꯛꯆꯕ ꯐꯪꯂꯅꯤ꯫ ꯃꯣꯃꯣ ꯅꯣꯛꯆꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯐꯪꯈꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯍꯤꯗꯥꯛ ꯊꯛꯈꯤꯗ꯭ꯔꯦ, ꯆꯥꯕ ꯊꯛꯄꯁꯨ ꯈꯔ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯃꯄꯨꯔꯣꯏꯕꯅ ꯋꯥꯗꯤ ꯀꯌꯥ ꯍꯥꯏꯔꯛꯇꯦ꯫ ꯇꯧꯕꯒꯤꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥꯅ ꯏꯐ ꯐꯖꯅ ꯈꯟꯗꯣꯛꯏ꯫ ꯊꯥꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, "ꯌꯦꯡꯉꯣꯏ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯧꯔꯤꯅꯤ꯫ ꯅꯄꯥꯕꯨꯡꯗꯣ ꯃꯄꯥꯜꯗ ꯅꯨꯡꯁꯥ ꯌꯥꯏꯍꯧꯕꯅꯤ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯨꯔꯣ." ꯃꯁꯤꯗ ꯂꯩꯍꯥꯎꯅ, "ꯇꯜꯂꯤ ꯀꯩꯁꯨ, ꯏꯃꯥ ꯀꯧꯔꯨꯆꯣ." "ꯅꯪ ꯑꯗꯨꯝ ꯀꯧꯔꯨꯆꯣꯅꯦ." "ꯇꯜꯂꯤ ꯍꯥꯏꯕ, ꯏꯃꯥꯗ ꯑꯣꯏꯅ ꯀꯧꯔꯨꯆꯣ, ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯅꯤ." ꯍꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯁꯅꯥꯅ, "ꯃꯁꯤꯗꯤꯕ ꯆꯥꯔꯣ ꯌꯥꯔꯦ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ꯫ ꯂꯩꯍꯥꯎꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯕు ꯃꯍꯥꯛ ꯄꯥꯝꯃꯤ꯫ ꯃꯃꯤꯠꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯗꯨ ꯑꯃꯨꯛꯇ ꯎꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯆꯥꯏ꯫ ꯊꯥꯁꯅꯥꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯇꯞꯅ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯆꯪꯕꯤꯔꯛꯂꯣ" ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ, "ꯁꯅꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯁꯅꯥ꯫ ꯆꯍꯤ ꯀꯌꯥ ꯇꯥꯔꯨꯗ꯭ꯔꯕ ꯃꯤꯡꯒꯧ ꯑꯃ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯜꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯇꯥꯕ ꯐꯪꯂꯦ꯫ ꯏꯇꯠ ꯇꯠꯇꯅ ꯀꯧꯈꯤ ꯑꯗꯨꯉꯩ, "ꯁꯅꯥ, ꯇꯥꯔꯤꯕ꯭ꯔꯥ? ꯁꯅꯥ!" ꯏꯇꯠ ꯇꯠꯇꯅ ꯅꯥꯄ ꯑꯅꯤꯗ ꯍꯥꯏꯈꯤ, "ꯁꯅꯥ, ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ, ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏ." ꯅꯣꯡꯊꯥꯡ ꯃꯥꯅ ꯀꯨꯞꯂꯛꯄ ꯈꯪꯍꯧꯕ꯭ꯔꯥ? ꯊꯥꯖꯔꯨꯗꯦ, ꯊꯥꯖꯈꯤꯗꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜꯗꯨ ꯑꯗꯨꯉꯩꯒꯤ ꯏꯊꯤꯜꯗꯨꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ꯫ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯛꯏ꯫ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯈꯧꯔꯥꯡꯂꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ, ꯑꯗꯨꯉꯩꯒꯤ ꯏꯀꯥꯏꯊꯤꯕꯤ ꯅꯨꯡꯖꯥꯒꯨꯝ ꯂꯣꯠꯂꯁꯤꯔꯥ ꯁꯝꯖꯤ ꯃꯔꯨꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ꯫ ꯃꯦꯔꯥ ꯊꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯊꯥꯁꯤꯗꯒꯤꯁꯨ ꯃꯥꯒꯤ ꯁꯛꯇꯝꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯈꯤꯕꯅꯤ꯫ "ꯁꯅꯥ, ꯅꯪꯕꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯂꯒ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯄꯨꯅꯤꯡꯉꯤ꯫ ꯑꯇꯤꯌꯥꯒꯤ ꯐꯖꯕ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅꯐꯝ, ꯏꯊꯛ ꯍꯧꯔꯕ ꯏꯊꯠ, ꯆꯤꯡꯂꯣꯜ ꯋꯥꯡꯃ ꯂꯥꯟꯅ ꯄꯥꯏꯈꯤꯕ ꯆꯦꯛꯂꯥ ꯄꯨꯝꯅꯃꯛ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯂꯣꯏꯅꯥꯏꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯊꯥꯕꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯄꯣꯠꯂꯣꯏ ꯊꯤꯕ ꯆꯠꯂꯨꯁꯤꯅꯦ." ꯃꯥꯅꯤ, ꯑꯗꯨꯉꯩꯒꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯁꯅꯥ ꯑꯗꯨꯅꯤ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯤꯕꯝ ꯁꯣꯛꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ꯫ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯉꯩꯒꯤ ꯁꯩꯍꯧꯗꯣ꯫ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯇꯞꯅ ꯑꯃꯨꯛ, "ꯆꯪꯂꯛꯈꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯁꯅꯥ." ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ ꯇꯞꯅ꯫ ꯑꯗꯨꯉꯩꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯀꯤꯖꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯌꯥꯕ ꯐꯪꯂꯦ, ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞ ꯂꯩ ꯊꯥꯁꯅꯥ꯫ ꯅꯤꯡꯊꯦꯝꯕꯅ, "ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯊꯕꯛ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ." "ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ?" "ꯐꯩꯅ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ." "ꯑꯗꯨꯗ ꯂꯨꯔꯤꯕꯁꯤ ꯍꯧꯗꯣꯛ ꯁꯦꯜ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯈꯨꯠ ꯇꯥꯅ ꯄꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯗꯕ꯫ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫
ꯅꯪꯉꯣꯟꯗꯕꯨ ꯁꯦꯜ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯇꯧꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯁꯅꯥꯅ ꯊꯥꯖꯈ꯭ꯔꯦ, ꯀꯔꯝꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯊꯃꯣꯏ ꯑꯅꯤ ꯊꯥꯖꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯍꯥꯏꯕꯗꯨ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯇꯞꯅ ꯈꯨꯝꯃꯤ, ꯁꯦꯜꯕꯨ ꯀꯌꯥ ꯑꯣꯏꯗꯧꯔꯤꯅꯣ? ꯌꯥꯝꯅꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯈꯔꯇꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ꯫ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯈꯔꯕꯨ ꯂꯩꯔꯗꯤ ꯌꯥꯅꯤꯗ꯫ ꯊꯕꯛꯁꯤ ꯁꯨꯕꯗ ꯂꯥꯏꯕꯛꯄꯨ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯌꯥꯗꯧꯔꯤꯕꯅꯤ꯫ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯋꯥꯕ ꯌꯥꯕ ꯃꯈꯩ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯅꯃꯥ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ꯫ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯣꯟꯅꯔꯦ, ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕ ꯁꯦꯜꯗꯣ ꯑꯩ ꯈꯔꯗꯤ ꯄꯤꯔꯒꯦ, ꯑꯗꯨꯅ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯈꯔꯗꯤ ꯍꯦꯟꯅ ꯂꯩꯖꯔꯝꯕꯅꯤ, ꯍꯟꯗꯛꯁꯦ ꯑꯩꯅ ꯅꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯂꯦꯞꯁꯤꯟꯒꯦ ꯍꯥꯏꯗꯅ ꯂꯦꯞꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯁꯥꯁꯦ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯐꯩ꯫ ꯁꯦꯜꯒꯤꯗꯤ ꯌꯥꯅꯤꯗ, ꯑꯩ ꯏꯆꯦ ꯊꯥꯒꯣꯏ ꯍꯣꯏꯗ ꯍꯪꯉꯣ ꯍꯥꯏꯔꯁꯨ ꯍꯪꯒꯦ ꯏꯆꯦ꯫ ꯆꯥꯛꯇꯣ ꯃꯣꯏꯅ ꯆꯥꯊꯣꯛꯂꯨꯔꯁꯤ, ꯅꯆꯥꯅꯨꯄꯤꯗꯤ ꯆꯥꯍꯧꯔꯤ, ꯏꯪꯂꯝꯂꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯏꯪꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯁꯅꯥꯅ ꯃꯅꯦ ꯁꯅꯥꯇꯣꯝꯕꯤꯗ ꯍꯥꯏ, ꯋꯥꯈꯜ ꯊꯤꯅ ꯇꯥꯔꯤ ꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯜ ꯂꯣꯜꯂꯤ, ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅꯤ ꯏꯅꯦꯅ ꯍꯥꯏꯗ꯭ꯔꯥ, ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯗꯅ꯫ ꯃꯐꯝꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ, ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯑꯗꯨꯅꯤꯗꯅ, ꯅꯠꯇꯦ ꯃꯥꯕꯨ ꯏꯪꯅ ꯇꯞꯅꯒ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯕ꯭ꯔꯥ ꯍꯥꯏꯕ? ꯉꯥꯡꯂꯤ ꯏꯅꯦ꯫ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯤꯡꯒꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯀꯧꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯅꯊꯃꯣꯏꯒꯥꯏꯗꯣ ꯄꯦꯠꯊꯔꯦ꯫ ꯏꯅꯦ ꯁꯤꯃ ꯍꯥꯏꯕ, ꯏꯀꯥꯏꯅꯨꯅꯦ ꯅꯪꯕꯣ, ꯅꯅꯦꯗꯕꯨ ꯀꯔꯤꯅꯣ? ꯈꯪꯗꯦ ꯏꯅꯦ, ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎ ꯑꯩ ꯃꯪꯂꯨꯗꯦ꯫ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯣ, ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯨꯒꯨꯝꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯅꯦ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯃꯁꯤꯗ ꯏꯅꯦꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯅꯦꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯕꯁꯦ ꯁꯨꯡꯐꯪ ꯐꯪꯂꯝꯃꯣꯏ꯫ ꯏꯃꯥ ꯏꯆꯥꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯒꯅꯤ꯫ ꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯣ ꯌꯥꯔꯦ꯫ ꯃꯥ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯍꯧꯖꯤꯛꯁꯦ ꯃꯥꯅ ꯍꯥꯏꯕꯨ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯀꯦ, ꯁꯦꯜ ꯈꯔ ꯍꯥꯟꯅ ꯍꯧꯗꯣꯛꯁꯦ ꯂꯣꯏꯅꯕ ꯄꯤꯌꯨ ꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯐꯩꯅ, ꯅꯪꯕꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯔꯅꯦ? ꯈꯔꯕꯨꯗꯤ ꯂꯩꯌꯦ, ꯃꯗꯨ ꯄꯤꯌꯦ꯫ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯁꯦꯟꯗꯣꯏ ꯀꯥꯕꯩ ꯄꯨꯒꯦ ꯍꯥꯏꯗꯅ ꯍꯪꯕ ꯆꯠꯂꯨꯕꯅꯤ꯫ ꯂꯧꯕꯨꯗꯤ ꯍꯥꯏꯔꯦ, ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯛꯄ꯫ ꯑꯗꯨ ꯀꯣꯛ ꯂꯧꯔꯣ꯫ ꯃꯥꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯀꯔꯤꯅꯣ, ꯃꯥꯅꯅꯦ ꯊꯕꯛ ꯑꯃ ꯁꯨꯖꯔꯁꯅꯤ ꯑꯃ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯀꯩꯊꯦꯜ ꯐꯝꯕꯗꯣ ꯐꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯣ꯫ ꯅꯇꯩ ꯅꯅꯥꯎ ꯆꯪꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯅꯕ ꯍꯣꯠꯅꯧ꯫ ꯅꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯀꯥꯎꯅꯨꯀꯣ꯫ ꯅꯣꯛꯇꯨꯅ, ꯍꯣꯏ ꯏꯅꯦ, ꯂꯥꯡꯁꯤꯟꯕ ꯍꯧꯕ ꯍꯧꯔꯕꯅꯤ ꯑꯩꯗꯤ꯫ ꯑꯗꯨ ꯏꯅꯦ, ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯁꯪꯅꯤ? ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯁꯦ꯫ ꯑꯩ ꯏꯅꯦꯕꯨ ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯅꯤꯡꯉꯤ꯫ ꯍꯩꯃ, ꯑꯁꯦꯡꯀꯤꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯁꯅꯥ? ꯑꯁꯦꯡꯕꯒꯤꯅꯤ ꯏꯅꯦ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯏꯅꯦꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯑꯩꯅ ꯇꯣꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ ꯁꯤ? ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯅꯦꯕꯨꯅꯦ ꯁꯔꯦꯡ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯋꯣ, ꯑꯗꯨꯒ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯄꯤꯒꯦ꯫ ꯅꯣꯛꯇꯨꯅ, ꯄꯤꯖꯅꯤ, ꯁꯣꯏꯗꯅ ꯄꯤꯖꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯨꯔꯕ ꯊꯥꯁꯅꯥ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯑꯃꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕ ꯐꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯐꯥꯗꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯍꯧꯈꯤ꯫ ꯃꯗꯨꯗꯤ, ꯏꯃꯥ, ꯂꯩꯇ꯭ꯔꯦ ꯍꯥꯏꯕ, ꯃꯣꯟ ꯃꯈꯥꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯊꯝꯂꯝꯕꯅꯤ, ꯂꯩꯇ꯭ꯔꯦꯕ꯫ ꯊꯋꯥꯏ ꯋꯥꯅ ꯊꯥꯁꯅꯥꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯣꯠ ꯆꯦꯛꯁꯤꯟꯗꯦꯗꯀꯣ꯫ ꯃꯨꯟꯅ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡ, ꯀꯗꯥꯏꯗ ꯊꯝꯈꯤꯒꯦ ꯍꯥꯏꯕ? ꯑꯩꯅ ꯑꯌꯨꯛꯇ ꯏꯔꯨꯖꯔꯝꯗꯥꯏꯗꯣ ꯂꯤꯛꯇꯣ ꯁꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯂꯒ ꯃꯣꯟ ꯃꯈꯥꯁꯤꯗ ꯊꯝꯂꯝꯕꯅꯤ꯫ ꯏꯔꯨꯖꯕ ꯀꯥꯔꯛꯄꯒꯗꯤ ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯂꯤꯛꯇꯣ ꯁꯤꯖꯤꯟꯕ ꯑꯗꯨꯝ ꯀꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯛ ꯌꯥꯝꯅ
ꯑꯩꯅ ꯂꯩꯇꯅ ꯁꯥꯖꯕꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯃꯥꯡꯂꯗ꯭ꯔꯅꯦ? ꯏꯃꯥ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯪꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ. ꯀꯣꯏꯊꯤ ꯍꯦꯛ ꯊꯤ, ꯑꯗꯨꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ, ꯂꯩꯍꯥꯎ ꯃꯊꯥ ꯁꯥꯏ꯫ ꯊꯥꯁꯅꯥꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯕꯅ ꯂꯣꯏ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯃꯆꯥ ꯑꯃ ꯁꯥꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯃꯥꯁꯨ ꯌꯥꯎꯅ ꯊꯤꯕ ꯌꯥꯕ ꯊꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯄꯣꯛꯄꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ, ꯈꯥꯡꯈꯤ꯫ ꯃꯆꯥꯗꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯩꯔꯛꯈꯤ꯫ ꯊꯥꯁꯅꯥ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ, ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯂꯥꯛꯄ ꯎꯏ꯫ ꯃꯝꯈꯤꯕꯅ ꯃꯁꯛ ꯍꯦꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯉꯣꯟ ꯑꯁꯨꯝꯅ ꯀꯧꯔꯛꯏ, "ꯊꯥꯁꯅꯥ, ꯅꯪ ꯍꯜꯂꯛꯂꯦꯗꯅ?" ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯅꯨꯄꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯀꯩꯅꯥꯍꯟꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏ, "ꯏꯆꯦ, ꯀꯗꯣꯝ ꯆꯠꯂꯨꯔꯤꯕꯅꯣ?" ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯈꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯅꯤ꯫ ꯃꯗꯨꯃꯗꯤ ꯊꯥꯁꯅꯥꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯇꯞꯅ, "ꯊꯥꯁꯅꯥ, ꯄꯥꯎꯁꯤ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ?" ꯉꯛꯂꯞ ꯇꯧꯅ, "ꯀꯔꯤ ꯄꯥꯎ?" ꯊꯥꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯇꯥꯈꯤꯕ ꯄꯥꯎ ꯑꯃ ꯂꯩꯈꯤ꯫ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕ ꯍꯜꯂꯛꯄꯤ ꯃꯆꯥ ꯂꯩꯔꯕꯤ ꯃꯧ ꯑꯃ ꯀꯣꯏ, ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯎꯈꯤꯗ꯭ꯔꯤ ꯃꯥꯒ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯍꯥꯟꯗꯒꯤ ꯅꯤꯡꯊꯦꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯍꯥꯏꯈꯤ꯫ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯏꯇꯥ ꯇꯥꯕ ꯃꯥꯜꯂꯤ꯫ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯁꯨ ꯃꯌꯥꯎꯏ꯫ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯑꯗꯨꯃꯛ ꯊꯦꯡꯅꯩ꯫ ꯃꯤ ꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯕꯛ ꯍꯦꯛꯇ ꯍꯜꯂꯛꯏ꯫ ꯉꯔꯥꯡꯃꯛꯁꯨ ꯊꯥꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ, "ꯊꯕꯛ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯊꯕꯛꯅꯣ?" "ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨꯃ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯥꯛꯇꯦ꯫ ꯊꯕꯛ ꯆꯠꯄꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯅꯪꯗꯅ ꯍꯣꯕꯦ ꯆꯠꯈꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯁꯨ ꯁꯨꯃꯩꯀꯥꯟꯗ ꯊꯦꯡꯅ ꯃꯝꯅ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯇꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨ." ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯈꯨꯝꯃꯤ, "ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯂꯨꯅ ꯇꯧꯕ ꯊꯕꯛꯅꯤ꯫ ꯊꯕꯛ ꯑꯁꯤꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯄꯒ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯅꯪ ꯀꯔꯤꯝꯇ ꯈꯟꯅꯨꯁꯦ." ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯥꯡꯇꯛꯅꯩ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, "ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯔꯣꯟꯕ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯕꯒꯦ? ꯑꯩꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯕ꯭ꯔꯅꯦ?" ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯁꯅꯥ, ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯅꯨ ꯀꯩꯗꯧꯒꯦ? ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯩ ꯋꯥꯔꯦ, ꯄꯣꯊꯥꯔꯒꯦ, ꯍꯪꯂꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯍꯤꯞꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯥꯁꯅꯥꯅ, "ꯀꯩꯅꯣ, ꯆꯥꯛ ꯆꯥꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯇꯨꯝꯂꯒꯦ, ꯄꯣꯊꯥꯔꯒꯦ꯫ ꯀꯥꯡꯈꯜꯒꯥꯏꯁꯦ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ." "ꯀꯩꯒꯤ ꯆꯥꯕꯤꯔꯣꯏꯗꯧꯔꯤꯅꯣ? ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯗꯅ ꯆꯠꯈꯤ꯫ ꯈꯔ ꯆꯥꯁꯤ꯫ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯂꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ." "ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯤ ꯍꯧꯒꯠꯄꯤꯔꯣ." "ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯅꯥ." "ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯑꯌꯥꯝꯕꯅ ꯆꯥꯛ ꯆꯥꯗꯦ꯫ ꯀꯗꯥꯏꯗ ꯀꯔꯤꯕꯨ ꯆꯥꯒꯦ? ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ." "ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯀꯩꯗꯧꯒꯤ ꯁꯅꯥ? ꯀꯃꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯉꯥꯏꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯜꯂꯛꯂꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈꯤꯕ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯁꯨꯝꯅ ꯇꯧꯅꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯈꯜꯂꯒ ꯈꯔꯇ ꯑꯣꯏꯔꯁꯨ ꯆꯥꯔꯨꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯍꯟꯖꯤꯟꯅ ꯋꯥ ꯍꯥꯏꯅꯕꯗꯨꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯜꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ, "ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯅ꯫ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯂ ꯑꯩ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒꯦ." ꯍꯥꯏꯔꯒ ꯃꯁꯤ ꯑꯃꯇ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕ ꯊꯤꯕ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯩꯕꯗꯨꯒꯤꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯈꯪꯗꯦ, ꯃꯥꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯔꯛꯏ꯫
ꯈꯔ ꯁꯥꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯊꯣꯛꯂꯕ ꯃꯍꯦꯛꯇ ꯁꯤꯜꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯌꯦꯞꯈꯠꯇꯨꯅ ꯂꯩꯔꯤꯕ ꯀꯥꯡꯈꯜꯗꯨ ꯊꯥꯗꯔꯝꯗꯨꯅ ꯊꯣꯛꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯀꯔꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯐꯨꯡꯕꯪꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯑꯁꯨꯝꯅ ꯋꯥ ꯑꯃꯠꯇ ꯐꯖꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯏꯆꯦ ꯊꯥꯕꯂꯩ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯁꯦꯟꯗꯣꯏꯁꯨ ꯄꯤꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯦꯜꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯤ ꯋꯥꯗꯧꯔꯤꯗ ꯁꯦꯟꯗꯣꯏ ꯀꯥꯕꯤ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯅꯁꯨ ꯄꯤꯁꯤꯜꯂꯨꯏ ꯂꯨꯔꯤꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕꯅ ꯈꯛ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯤ ꯈꯪꯅꯤꯡꯕꯗꯤ ꯍꯦꯟꯅ ꯐꯥꯎꯔꯤꯕꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯊꯥꯁꯅꯥ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯤꯕ꯭ꯔꯣ ꯋꯥꯈꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯧꯔꯦ ꯊꯥꯁꯅꯥ ꯈꯨꯝꯃꯤ ꯑꯧ ꯏꯆꯦ ꯄꯥꯎꯁꯤ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯀꯔꯝꯕ ꯑꯍꯦꯟꯕ ꯄꯥꯎꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯂꯛꯂꯦ ꯆꯞ ꯆꯥꯅ ꯃꯗꯨ ꯈꯪꯂꯨꯗꯕꯅ ꯈꯨꯝꯃꯤ ꯇꯥꯗ꯭ꯔꯤ ꯏꯆꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯒ ꯃꯔꯨ ꯂꯨꯞꯊꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯊꯥꯁꯅꯥꯒꯤ ꯃꯊꯃꯣꯏꯕꯨ ꯍꯦꯟꯅ ꯁꯤꯡꯅꯍꯜꯂꯤ ꯊꯥꯁꯅꯥꯅ ꯏꯆꯦ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯀꯩꯅꯥꯍꯟꯕꯤ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯤꯡꯉꯛ ꯊꯥꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗꯕ ꯇꯥꯔꯕꯁꯨ ꯊꯥꯁꯅꯥꯅ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯈꯤꯕꯒ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯈꯪꯂꯗꯧ ꯋꯥꯐꯝꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯗ ꯆꯠꯂꯨꯕ ꯊꯃꯣꯏ ꯀꯥꯏ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯃꯊꯃꯣꯏꯗ ꯐꯥꯖꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯄꯅꯤ ꯃꯆꯤꯟꯗ ꯁꯣꯟꯈꯤ ꯑꯣꯟꯊꯣꯛꯄꯅꯤ ꯅꯤꯡꯊꯦꯝꯕꯅ ꯇꯧꯔꯤꯁꯤ ꯈꯤꯇꯁꯨ ꯃꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯏ ꯊꯥꯁꯅꯥꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥ ꯈꯤꯇꯪꯗꯤ ꯃꯈꯪꯕ ꯌꯥꯏꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯥ ꯁꯣꯏꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯄꯥꯞꯄꯨꯅꯤ ꯍꯧꯖꯤꯛꯄꯨ ꯀꯩꯗꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯔꯧ ꯂꯩ ꯊꯥꯁꯅꯥꯅ ꯍꯪꯖꯤꯜꯂꯤ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕ ꯏꯆꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯈꯨꯝꯕ ꯇꯥꯔꯦ ꯑꯌꯤꯡꯕꯤꯅ ꯊꯥꯁꯅꯥ ꯅꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯍꯧꯔꯦ ꯊꯥꯁꯅꯥ ꯃꯥꯒꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯁꯤꯡꯖꯪꯅ ꯃꯆꯦꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯕꯒꯨꯝ ꯈꯥꯏꯗꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯥꯡꯂꯕ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯝꯂꯕ ꯈꯪꯍꯧꯗꯕ ꯏꯔꯩꯗ ꯀꯤꯟꯊꯈꯤꯕ ꯍꯤꯗꯦꯟ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯤꯍꯨꯜ ꯐꯨꯏꯅ ꯆꯣꯡꯈꯤ ꯑꯁꯤꯔ ꯇꯥꯏꯕꯪꯄꯥꯜ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯤ ꯊꯥꯡꯂꯤ ꯃꯈꯣꯡꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯂꯥꯏꯕꯛ ꯃꯥꯅ ꯅꯥꯊꯩꯕꯤꯔꯕ ꯄꯨꯟꯁꯤꯔ ꯃꯀꯣꯛꯇꯒꯤ ꯊꯨꯃꯣꯛ ꯑꯗꯨ ꯊꯥꯗꯦ ꯆꯪꯁꯤꯜꯂꯤ ꯇꯞꯅ ꯀꯥꯟꯁꯤꯜꯂꯤ ꯃꯈꯣꯡꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯂꯦꯞꯇꯅ ꯌꯦꯡꯂꯨꯏ ꯃꯃꯤꯠꯇꯨꯅ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯃꯤꯔꯥꯡ ꯊꯨꯔꯕ ꯆꯥꯛꯈꯨꯝꯁꯤꯗ ꯍꯣ ꯂꯦꯟꯖꯔꯒꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯪꯇꯅ ꯂꯦꯡꯗꯅ ꯏꯅꯥꯛꯇ ꯂꯩꯕꯤꯔꯣ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯈꯤ ꯈꯥꯡꯕ ꯉꯝꯗꯦ ꯊꯥꯁꯅ ꯃꯗꯨꯕꯨ ꯌꯦꯡꯅ ꯇꯥꯅ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯄꯤꯔꯥꯡꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯁꯤꯟꯊꯔꯛꯏ ꯅꯤꯡꯊꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯔ ꯁꯪꯒꯥꯏ ꯑꯣꯏꯔꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯅ ꯑꯩꯁꯨ ꯍꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯊꯃꯣꯏꯗꯨꯗ ꯄꯨꯟꯁꯤꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯊꯃꯣꯏ ꯇꯣꯔꯕꯥꯟ ꯃꯈꯣꯜ ꯊꯣꯛꯅ ꯃꯀꯣꯛꯇꯒꯤ ꯊꯨꯃꯣꯛꯀ ꯇꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯌꯦꯡꯊꯣꯔꯛꯏ ꯎꯔꯦ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯝꯂꯤꯕ ꯊꯥꯁꯅꯥꯒꯤ ꯀꯥꯏꯔꯕ ꯁꯛꯐꯝꯗꯣ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯏꯁꯠ ꯂꯩꯊꯣꯛꯏ ꯅꯤꯡꯊꯦꯝꯕ ꯃꯤꯠꯐꯝ ꯍꯣꯡꯗꯦ ꯃꯗꯨꯗ ꯇꯔꯨꯕꯤꯅ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯃꯁꯤꯅ ꯅꯤꯡꯊꯦꯝꯕꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯈꯤ ꯄꯥꯏꯁꯤꯟꯈꯤ ꯁꯨꯞꯆꯤꯟꯈꯤ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯍꯟꯈꯤꯗꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯑꯁꯤꯒꯨꯝꯕ ꯃꯩꯆꯥꯛ ꯑꯁꯤꯕꯨ ꯈꯥꯡꯕ ꯉꯝꯒꯅꯤ ꯊꯥꯁꯅꯥ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯍꯦꯛ ꯐꯪꯖꯕ ꯅꯨꯃꯤꯠ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯇꯥꯊꯤꯈꯤ ꯃꯥꯕꯨ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯋꯥꯍꯧ ꯑꯁꯤꯗꯒꯤꯅꯤ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯄꯨꯝꯕ ꯇꯔꯨꯕꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗꯅꯤ ꯑꯃꯔꯣꯝꯗ ꯊꯥꯁꯅꯥꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯎꯈꯤꯗꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯈꯤꯕ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨꯅ
ꯇꯔꯨꯕꯤꯒꯤ ꯉꯛꯁꯝꯗ ꯏꯔꯪ ꯂꯪꯅ ꯁꯤꯍꯧꯕꯗꯨꯅꯤ꯫ ꯎꯔꯛꯈꯤꯗ꯭ꯔꯤ ꯃꯗꯨꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯃꯁꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯇꯔꯨꯕꯤꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ꯫ ꯊꯥꯁꯅ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯍꯦꯛ ꯊꯥꯡꯊꯕꯒ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯆꯥꯛ ꯂꯥꯎꯅ ꯊꯤꯜꯂꯛꯈꯤ꯫ ꯈꯣꯡꯊꯥꯡ ꯂꯦꯞꯄꯤ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ꯫ ꯌꯦꯡꯉꯤ ꯇꯞꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ ꯇꯞꯅ ꯍꯪꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯈꯨꯝꯂꯛꯇꯦ꯫ ꯊꯥꯁꯅꯥꯅ ꯑꯃꯨꯛꯀ ꯏꯇꯞ ꯇꯞꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯡꯇꯝꯕꯒꯤ ꯂꯝꯕꯤꯗ ꯄꯨꯒꯦ ꯊꯧꯔꯥꯡꯂꯤꯕ ꯄꯨꯛꯆꯦꯜ ꯐꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯩꯁꯥꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯥꯡꯕꯗ ꯋꯥꯔꯕ ꯑꯩꯅꯤ꯫ ꯁꯤꯅꯤꯡꯅ ꯁꯤꯕ ꯉꯝꯗꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯦ꯫ ꯍꯥꯏ, ꯄꯨꯛꯆꯦꯜ ꯐꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯄꯨꯟꯁꯤꯕꯨ ꯋꯥꯅ ꯍꯤꯡꯂꯛꯂꯤꯕ ꯃꯍꯥꯛꯅꯤ꯫ ꯁꯤꯅꯤꯡꯅ ꯁꯤꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯛꯄ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯥꯟꯅ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛꯅꯤ, ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯊꯥꯁꯅꯥꯒꯤ ꯄꯨꯛꯆꯦꯜ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯅ ꯇꯔꯨꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯀꯔꯝꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯣꯏ? ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ, ꯕꯥꯕꯥ, ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ? ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯕꯥꯕꯥ, ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ? ꯏꯇꯞ ꯇꯞꯅ ꯅꯤꯡꯊꯦꯝꯕꯅ ꯈꯨꯝꯃꯤ, ꯏꯆꯥꯇꯣꯝꯕꯤ, ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯥꯅꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯒ ꯂꯦꯞꯄ ꯂꯩꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯋꯥꯖꯈꯤꯕ ꯀꯌꯥꯗꯨ ꯃꯄꯥꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯇꯁꯦꯡꯅ ꯃꯄꯥꯕꯨ ꯋꯥꯔꯧꯔꯦ꯫ ꯋꯥꯔꯧꯕ ꯍꯥꯏꯕꯕꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯤꯟꯗꯨꯅ ꯍꯥꯠꯂꯕꯁꯨ ꯃꯥꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯈꯛ ꯑꯣꯏꯈ꯭ꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯇꯨ ꯁꯣꯟꯕꯤ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ? ꯀꯞꯆꯕ ꯇꯥꯏ, ꯀꯞꯆꯔꯤ꯫ ꯅꯤꯡꯊꯦꯝꯕꯅ ꯇꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯐꯝꯗ ꯂꯥꯏꯌꯦꯡ ꯑꯅꯤ ꯂꯣꯝꯂꯣꯏ꯫ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯏꯄꯥꯝꯗ ꯊꯣꯛ ꯍꯦꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤ? ꯍꯣ, ꯑꯗꯨ ꯊꯣꯛꯇꯅꯕ ꯊꯕꯛ ꯇꯧ ꯍꯥꯏꯕ? ꯍꯣꯏꯗ, ꯑꯩ ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯒꯦ? ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯊꯥꯁꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯄꯨ ꯉꯥꯏꯕ ꯑꯣꯏ꯫ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯪꯅꯤꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯈꯪꯍꯧꯗꯅ ꯃꯆꯤꯜ ꯂꯥꯏꯌꯦꯡ ꯑꯗꯨꯗꯒꯤ ꯍꯥꯏꯗꯣꯛꯈꯤ, ꯏꯄꯥꯒꯤ ꯂꯩꯍꯥꯎ꯫ ꯊꯥꯁꯅꯥꯕꯨ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯅ ꯊꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯀꯤ ꯄꯤꯗꯨ ꯁꯤꯟꯊꯩ, ꯋꯥ ꯉꯥꯡꯗꯦ꯫ ꯃꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯒꯤ ꯄꯤꯕꯨꯛꯇ ꯊꯤꯜꯂꯤꯕ ꯊꯥꯡꯗꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯆꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯃꯛꯀꯤ ꯄꯤꯕꯨꯛꯇ ꯑꯃꯨꯛ ꯆꯣꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯁꯅꯥꯅ ꯇꯅꯤꯛ ꯇꯅꯤꯛ, ꯏꯄꯥꯒꯤ ꯂꯩꯍꯥꯎ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯄꯨꯟꯁꯤ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯄꯨꯟꯁꯤ꯫ ꯂꯩꯍꯥꯎ ꯋꯥꯔꯕ ꯃꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯃꯥꯕꯨ ꯃꯈꯨꯠꯃꯛꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯖꯔꯤ꯫ ꯃꯁꯤꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯋꯥꯕꯒꯤ ꯄꯟꯈꯩ ꯍꯦꯟꯗꯣꯔꯛꯂꯕꯗꯤ ꯁꯤꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯅ ꯋꯥꯅ ꯃꯃꯥꯒ ꯃꯥꯒꯅ ꯍꯤꯡꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯁꯤꯃꯛꯅꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯨꯔꯁꯅꯨ꯫ ꯈꯪꯍꯧꯗꯅ ꯂꯥꯡꯈꯠꯅꯔꯛꯏ, ꯈꯪꯍꯧꯗꯅ ꯎꯪꯈꯠꯅꯔꯛꯏ꯫ ꯃꯍꯩ ꯃꯍꯩ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯃ ꯁꯤꯟ ꯊꯨꯡꯈ꯭ꯔꯦ꯫ ꯊꯥꯁꯅꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯁꯤ ꯅꯤꯡꯊꯦꯝꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯃꯤꯍꯥꯠꯄ ꯇꯥꯕꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯀꯅꯥ ꯂꯩꯒꯅꯤ? ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯁꯤ ꯅꯤꯡꯊꯦꯝꯕꯅꯤ꯫ ꯃꯈꯨꯠꯃꯛꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯇꯧꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯍꯥꯠꯄꯅꯤ꯫ ꯃꯃꯥ ꯃꯆꯥ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛꯇꯤ ꯃꯍꯥꯛꯅ ꯐꯪꯐꯝ ꯊꯣꯛꯏ꯫ ꯑꯍꯥꯛꯄ ꯆꯩꯔꯥꯛꯅꯤ ꯄꯤꯔꯤꯕ, ꯑꯀꯥ ꯑꯀꯨꯝ ꯇꯧꯅꯔꯤꯕ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯎꯖꯥꯎ ꯑꯗꯨꯗ ꯅꯨꯃꯤꯠ 6 ꯁꯨꯞꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯅꯤꯡꯊꯦꯝꯕꯕꯨ ꯐꯧꯗꯨꯅ ꯊꯝꯃꯤ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯄꯤꯊꯛꯈꯤꯗꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯤ꯫
ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯌꯩꯐꯧ ꯐꯧꯕ ꯌꯥꯕ ꯐꯧꯔꯕ ꯃꯇꯨꯡ ꯃꯁꯥꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯋꯥꯕ ꯆꯣꯛꯊꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯍꯦꯜꯂꯛꯇꯨꯅ ꯊꯥꯕꯜ ꯐꯕ ꯑꯍꯤꯡ ꯑꯃꯗ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫